mayambo ahanba maktada heli maisnamna taramna okchabaga loinana khurumjari mayamda tahanjariba wari asigi maming yumda lainingdabi mau wari asigu ibirakbana santirani wari asi mayam punna taminarasi khul amadani khul asida tombi kaubi nupi ama lairami magi nupagi mamingna thauba kaurami tombi yum palakpa kuidribana machadi yaudri nongmagi numid amani tombi mangola duda chungduna lay magi nupa thaubado maning changlubadagi thoklaktuna kainu tawriduna tombi mapuroibana hairibadu tade chungduna adum lay thauba khol khara kanna hey aina haisi nangonda ni he kaidawrino haibani ne hakchang sajel tawrini kaino as masini hek tawthorakpasidi isase ingaba adugi khara sagat hanbani aibu cha thakningi ne he hoi ai irujaraga lolage kaino hajupau irulujuba haise as kaidagi lubuno asugam ingbasida loire he isinga saba lumi aduini ai thabak chatoini ko chak nangoi nangida ising saramani sasalu jathoro adudi ado kain sang thongse haino khangdi nangi apamado dum thong adudi pan hekta irolase hoi hoi pan khara leibado amta khetok piramo ai phachai tharukige hoi hoi tombi du thokre thauba pan sing adu khetuna lei pan sing sisu tin loina chasala ine tawrise thauba mana pan khetbadu loiraba phawba tombi laktaba duda otokna kuikrida ko masigi nupisina irulubase haibaga tawbuga tombi du laklami thaubana phachai tharakani hairaga otoknu su kuikre hekta yadine adugini se loirabani khetba pharida phani na phakraponi aikhoi nu pasi ai cha glass amta hotel dagi thaukhige kaino aina lola age hairaga chak thongnaba hotnabadane nangaroi thoga oina thaurage yaroi thoga yam thakningbro haima nupi masak phajabana phamba mafam aduda thakning ni oiramni ne yare chango chalo chalolo asidi laidu sida hanamda tharamkhige chak amuk nangoi ko as aina dum nangnaba hotnage ba pare ai inkol ngahak sururage cha do inkol da puro hoi ngai haki matungda tombi cha adu londuna puthoraklami tamo cha se sida thamamage ko hoi nangbu chak thongamabo thongkalami adudi ai changage chango tombi du chak thongba changkhre thauba inkol du khara koina suraba matungda ngasigi di loisalage thabak chatpagi matam yori wadu haiduna thauba inkol dagi thoklaktuna iru hane hektalu jathoge tombi su mapanda thoklai thaubana kaidano iche tharo hida maroi khita heokige chakti loirbo loire ai thabak chaladoini ko thina na batawro iron basu loirabane halaga thirage maroi khara thakchadi hauroi haina tawbani hoi ado kuidi kuirakanu ko hoi ba wado hairaga tombi tharo khoida lai tharo do mangolda fi saduna lairami tombi changsinduna iche maroi khita heke heo tombi iche gi phanek sidi ontokna phajakreda phajabani mina launabada muktoiba aisu ama loba tare adudi nangi makhage ko hoi je nangbu chak charabo chari dei je irolami adugi maroi hipalaini nakhoidi chak po thokna ngalida tamo thabak chatpanina chak ngandradi yadre je aikhoigi di thongbu thongdrida tawrise noigi di thabak chatna dawsu amda yawramoi adubudi yawdeda tharona tombina siriba liktu ubada liktubu anoba momuk sarabro hoije as midi baisa yamna paireda kaideno deije aikhoidini ibema phi asukana sabasi phawbada ne sana ama phawba siba phangde maina phangjarak chani deije noidi nupa phabanina narai ba phaiye ichegi nupa su phari dudi hoi aigi nupa do phababudi yamna phaiye aduda thabak khara suningdabagi wani as iche sima thauba hoidi suba nombo thokna kankhre
ꯇꯥꯃꯣꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯐꯩ ꯑꯗꯨꯅꯕꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯁꯤꯗꯤ ꯈꯪꯗꯦꯗ ꯏꯆꯦ ꯑꯗꯣ ꯅꯪꯕꯨ ꯐꯤ ꯁꯥꯕꯕꯨ ꯍꯩꯕ꯭ꯔꯣ ꯍꯩꯇꯦ ꯏꯆꯦ ꯌꯨꯝꯗꯁꯨ ꯁꯥꯔꯛꯇꯕ ꯁꯥꯔꯛꯇꯦ ꯑꯩꯈꯣꯏ ꯏꯃꯥꯕꯨꯗꯤ ꯁꯥꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯁꯥꯗꯦ ꯐꯤ ꯁꯥꯕ ꯍꯩꯖꯟꯕꯁꯨ ꯀꯥꯟꯅꯕꯅꯤꯀꯣ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯋꯥ ꯑꯃꯇ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯍꯪꯉꯣ ꯏꯆꯦ ꯊꯧꯕꯁꯦ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯀꯣꯏꯌꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯇꯥꯃꯣꯕꯣ ꯍꯣꯏꯅꯦ ꯃꯃꯥꯏ ꯁꯣꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯇꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯑꯗꯨꯗꯅꯦ ꯅꯪꯒ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯏꯅꯣ ꯁꯤꯅꯤ ꯏꯆꯦꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯊꯕꯥꯇꯣꯟ ꯀꯧꯕ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯔꯨꯞꯅꯤ ꯇꯥꯃꯣꯁꯦ ꯑꯗꯨꯗꯤ ꯄꯥꯔꯤ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅꯤ ꯇꯥ ꯄꯥꯔꯤ ꯎꯅꯕ ꯊꯣꯛꯄꯗ ꯇꯥꯃꯣꯒ ꯊꯦꯡꯅꯕ ꯑꯗꯨꯗꯅꯦ ꯃꯈꯣꯏꯅ ꯁꯤꯜꯂꯒ ꯈꯪꯅꯍꯟꯕꯅꯤ ꯑꯗꯨꯗꯤ ꯄꯥꯔꯤꯒꯤ ꯅꯨꯄꯤꯁꯤ ꯊꯕꯥꯇꯣꯟ ꯇꯥꯔꯦ ꯅꯠꯇꯤꯌꯦ ꯊꯕꯥꯇꯣꯟꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯏ ꯑꯅꯤ ꯁꯦꯝꯕꯤꯔꯝꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯅꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯅ ꯊꯨꯡꯅꯔꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯋꯥꯔꯤꯁꯦ ꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩꯔꯤꯗ ꯏꯆꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯤꯔꯛꯑꯣ ꯇꯥꯁꯤꯗꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯃꯔꯣꯏ ꯈꯔ ꯍꯦꯛꯑꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯣꯏ ꯇꯥꯃꯣ ꯊꯕꯛ ꯆꯠꯍꯧꯗ꯭ꯔꯤꯌꯦ ꯑꯩ ꯍꯜꯂꯛꯇꯦꯅ ꯉꯥꯏꯔꯝꯃꯅꯤ ꯊꯦꯡꯉꯦꯅꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯁꯣꯝꯗꯅ ꯊꯧꯕꯅ ꯃꯥꯒꯤꯅꯦ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤ ꯈꯪꯗꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦꯗꯣ ꯊꯕꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯔꯒꯦꯗ ꯊꯧꯕꯗꯣ ꯆꯥꯛꯇꯣ ꯃꯁꯥꯅ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯇꯥꯃꯣ ꯑꯩ ꯂꯥꯛꯑꯦ ꯑꯁ ꯊꯦꯡꯕꯗ ꯂꯣꯏꯔꯝꯃꯅꯤ ꯅꯠꯇꯦ ꯉꯁꯥꯏꯗꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯃꯔꯣꯏ ꯍꯦꯛꯂꯨꯏꯅꯤ ꯃꯔꯣꯏ ꯍꯦꯛꯄꯗꯨꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯏꯅꯦ ꯇꯥꯃꯣ ꯍꯥꯏꯔꯨꯔꯒ ꯅꯪꯒꯤꯗꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯆꯥꯛ ꯊꯤꯔꯛꯑꯒꯦꯕ ꯌꯥꯔꯦ ꯊꯤꯔꯒ ꯆꯥꯔꯦ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯗꯤꯅꯦ ꯊꯦꯡꯉꯗꯕ ꯈꯪꯉꯕ ꯑꯩꯅ ꯈꯜꯂꯤꯅꯦ ꯊꯦꯡꯉꯦꯅ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯆꯥꯛ ꯆꯥꯊꯣꯛꯑꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯆꯦ ꯊꯔꯣꯍꯣꯏꯗ ꯆꯠꯂꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯅ ꯁꯤꯡꯖꯨ ꯆꯥꯔꯕ ꯌꯥꯔꯦ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯔꯣꯍꯣꯏꯗ ꯂꯥꯛꯏ ꯊꯔꯣꯗꯨ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯔꯒ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯨꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯍꯦꯛꯇ ꯌꯥꯗꯕ ꯏꯆꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯑꯩꯁꯨꯅꯦ ꯐꯤ ꯁꯨꯔꯤꯁꯤꯅꯤ ꯁꯦ ꯑꯩꯅ ꯁꯤꯡꯖꯨ ꯃꯌꯥꯟꯒ ꯂꯣꯏꯅ ꯄꯨꯔꯛꯑꯕꯅꯤ ꯍꯣꯔꯦꯟ ꯆꯥꯅꯅꯕ ꯐꯔꯦꯗ ꯑꯗꯣ ꯏꯆꯦ ꯊꯔꯣ ꯅꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯟꯕꯒꯨꯝꯅ ꯇꯧꯗꯥꯏꯅꯦ ꯄꯥꯟꯕꯅꯤ ꯃꯅꯤꯡꯗ ꯃꯌꯥꯝ ꯑꯃ ꯑꯗꯨꯁꯨ ꯃꯦꯠꯂꯒ ꯆꯥꯁꯦ ꯏꯆꯦ ꯊꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯏꯆꯦꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛ ꯊꯨꯅꯕꯨ ꯊꯣꯡꯉꯒ ꯆꯥꯔꯦꯗ ꯏꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯦꯗ ꯉꯔꯥꯡꯒꯤ ꯏꯟꯁꯥꯡꯒ ꯆꯥꯔꯦ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯏꯆꯦ ꯐꯤꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯎꯒꯦ ꯍꯣꯏ ꯏꯆꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯣ ꯊꯔꯣꯒ ꯇꯣꯝꯕꯤꯒꯗꯣ ꯁꯤꯡꯖꯨꯒ ꯍꯩ ꯔꯥꯒ ꯆꯥꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯍꯩꯁꯤꯒ ꯍꯣꯔꯦꯟ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯗꯗꯅ ꯊꯔꯣꯅ ꯍꯥꯝꯗꯁꯅꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯈꯣꯡ ꯍꯥꯝꯗꯔꯒꯅꯦ ꯅꯣꯏꯔꯤꯁꯤ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯆꯦꯁꯤꯃ ꯑꯗꯣ ꯉꯁꯥꯏ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯣ ꯂꯩꯌꯦ ꯏꯆꯦ ꯃꯁꯤ ꯋꯥꯔꯤꯁꯤ ꯂꯤꯔꯗꯤꯅꯦ ꯏꯆꯦꯅꯅꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯔꯣꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯤꯔꯛꯎꯅꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯊꯥꯕꯜꯗꯣ ꯑꯗꯨꯗ ꯇꯥꯃꯣꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯦꯕ ꯍꯩꯃꯥ ꯊꯧꯕꯕꯣ ꯍꯣꯏꯃꯤ ꯏꯆꯦ ꯃꯥꯕꯨ ꯊꯥꯕꯜ ꯆꯣꯡꯕꯒ ꯍꯩꯕ꯭ꯔꯅꯦ ꯌꯥꯝ ꯍꯩꯕꯅꯤ ꯏꯆꯦ ꯍꯩꯃꯥ ꯃꯑꯣꯡꯗꯤ ꯃꯥꯟꯗꯅ ꯑꯗꯨꯅꯤ ꯑꯗꯨꯒꯅꯦ ꯃꯈꯥꯅ ꯀꯩꯗꯧꯔꯕ
ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯁꯦ ꯈꯨꯠ ꯄꯥꯏꯅꯔꯒ ꯆꯣꯡꯉꯦ. ꯑꯗꯨꯗ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩ. ꯃꯥꯅꯅꯦ ꯑꯩꯁꯦ ꯇꯥꯟꯅ ꯄꯥꯏꯕ. ꯑꯗꯨꯗꯅꯦ ꯅꯨꯄꯥꯗꯨꯒ ꯇꯥꯃꯣꯒ ꯈꯠꯅꯔꯛꯇꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ ꯄꯣꯠꯅꯤ. ꯍꯩꯃꯥ ꯊꯧꯕꯕꯣ? ꯊꯥꯖꯔꯝꯃꯣꯏꯅꯦ ꯏꯆꯦ. ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯗꯤ ꯊꯥꯖꯗꯦꯕꯣ. ꯑꯗꯨꯅꯤ ꯑꯩꯅ ꯏꯆꯦꯗ ꯊꯥꯖꯗꯕ ꯋꯥꯅꯤꯅ ꯍꯥꯏꯁꯦ. ꯂꯩꯀꯥꯏꯁꯤꯗꯁꯨ ꯅꯣꯡꯃꯇ ꯃꯤ ꯈꯠꯅꯕ ꯅꯠꯇꯦ ꯃꯥꯗꯤ. ꯃꯑꯣꯡ ꯌꯥꯝꯅ ꯃꯥꯟꯗꯕꯅꯤ. ꯑꯗꯨꯗꯤ ꯃꯥꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯐꯖꯅ ꯐꯨꯕꯤꯔꯝꯃꯅꯤ. ꯀꯥꯏꯗꯩꯅꯣꯗ ꯇꯥꯃꯣꯅ ꯑꯣꯏꯅ ꯅꯨꯄꯥꯗꯣ ꯐꯨꯔꯤꯅꯤ. ꯑꯁ ꯑꯩꯈꯣꯏ ꯊꯧꯕꯁꯤꯗꯤ ꯅꯨꯄꯥ ꯈꯨꯊꯣꯛꯇꯣ. ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯈ꯭ꯔꯤꯁꯦ. ꯑꯩꯈꯣꯏ ꯊꯧꯕꯁꯦ ꯃꯁꯛꯇꯤ ꯐꯖꯕꯅꯤꯀꯣ. ꯑꯗꯨꯒꯤ ꯋꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯥꯎꯅꯔꯤꯅꯤ ꯀꯩꯅꯣ. ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ. ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯏꯆꯦꯒꯤꯗꯣ. ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯨ ꯐꯪꯕ, ꯋꯥꯈꯜ ꯇꯥꯕ ꯑꯐꯕꯁꯨ ꯐꯪꯕ. ꯏꯆꯦꯁꯤꯃ ꯂꯩꯗꯅ ꯃꯁꯛ ꯐꯖꯔꯒꯅ ꯍꯦꯛꯇ ꯉꯥꯎꯁꯤꯟꯅꯕ, ꯑꯗꯨꯒ ꯃꯁꯛ ꯊꯤꯔꯒꯅ ꯋꯥꯈꯜ ꯇꯥꯕ. ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯊꯣꯛꯇ꯭ꯔꯦꯕ. ꯑꯗꯨ ꯏꯆꯦ ꯑꯩꯁꯨ ꯀꯩꯁꯨ ꯊꯤꯕꯗꯤ ꯑꯣꯏꯗꯕꯅꯤꯗ. ꯀꯗꯥꯏꯗꯒꯤ ꯊꯤꯕꯅꯣ? ꯊꯧꯕꯅ ꯅꯪꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦ. ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯧ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ. ꯑꯁ ꯍꯔꯥꯎꯕꯅ ꯁꯤꯗꯣꯔꯦꯗ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ. ꯏꯕꯦꯝꯃ ꯑꯩꯅꯒ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ. ꯍꯣꯏꯗ ꯏꯆꯦ. ꯑꯗꯣ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏꯕꯨ ꯅꯆꯥꯒ ꯑꯝꯇ ꯄꯣꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯁ ꯌꯨꯝ ꯄꯥꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯁꯤꯗ ꯏꯆꯦ ꯄꯩꯁా ꯈꯔ ꯌꯥꯝꯅ ꯇꯨꯡꯁꯤꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯏꯆꯦꯒꯤ ꯋꯥꯗꯤꯅꯦ ꯐꯠ ꯐꯠ ꯄꯣꯛꯄꯅ ꯐꯩꯀꯣ. ꯍꯣꯏ ꯏꯆꯦ ꯑꯗꯨꯕꯨꯗꯤ. ꯏꯆꯥ ꯉꯟꯅ ꯁꯦꯝꯍꯧꯕꯁꯤꯃꯨꯛ ꯐꯕ ꯂꯩꯕ ꯅꯠꯇꯦ. ꯄꯣꯛꯂꯗꯕꯅꯤ ꯏꯆꯦ. ꯑꯗꯨꯅꯤ ꯄꯣꯛꯅꯅꯕ ꯇꯧ. ꯅꯔꯜ ꯂꯩꯇꯕꯁꯨ ꯅꯠꯇꯕ, ꯄꯩꯁా ꯑꯗꯨꯝ ꯄꯥꯏꯔꯒ. ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯦ. ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯗꯤ ꯌꯥꯝ ꯏꯀꯥꯏꯕꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯕꯣ? ꯏꯀꯥꯏꯒꯅꯨ ꯍꯥꯏꯌꯨ ꯏꯆꯦ. ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯤꯇ ꯋꯥꯏꯒꯦꯅꯦꯍꯦ. ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯩꯁꯥ ꯍꯦꯛ ꯐꯪꯕꯒ ꯄꯤꯒꯦ. ꯃꯤꯒꯤ ꯐꯅꯦꯛ ꯄꯤꯒꯗꯕ. ꯑꯗꯨꯒꯤꯅꯦ ꯂꯪ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ. ꯏꯆꯦ ꯈꯔꯕꯨꯗꯤ ꯌꯥꯎꯔꯛꯏ, ꯁꯤ ꯍꯦꯛꯇ ꯂꯧꯍꯧꯔꯣ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗ. ꯅꯪꯁꯨꯅꯦ ꯅꯁꯛꯇꯣ ꯐꯖꯕꯇ ꯅꯠꯇꯅ ꯅꯕꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯏꯆꯦꯁꯤꯃ ꯏꯆꯦꯅꯦ ꯊꯨꯅ ꯁꯤꯡꯕꯤꯅꯤꯗ. ꯁꯤꯡꯉꯛꯑꯅꯨ ꯏꯆꯦ, ꯑꯩꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯀꯣꯟꯅ ꯄꯥꯁꯟꯅꯔꯁꯦ. ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ. ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯕꯩ ꯋꯥꯅꯤ. ꯍꯣ ꯑꯗꯨꯅꯤ ꯃꯣꯔꯣꯛꯀ ꯁꯥꯔꯒ. ꯍꯌꯦꯡꯁꯨ ꯆꯥꯁꯤꯀꯣ. ꯍꯣꯏ ꯏꯆꯦ ꯆꯥꯁꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯊꯧꯕꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯊꯧꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯨꯝꯁꯤꯅ ꯊꯣꯡ ꯂꯣꯟꯁꯜꯂꯝꯃꯤꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯖꯥꯠꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ? ꯊꯧꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯂꯩ. ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯊꯕꯛꯁꯤꯅ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ. ꯁꯣꯝꯗ ꯇꯣꯝꯕꯤꯅ, ꯏꯆꯦ ꯊꯔꯣ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯆꯠꯂꯒꯦ ꯍꯥꯏꯔꯅꯤ ꯅꯪꯕꯣ? ꯆꯠꯂꯒꯦ ꯏꯆꯦ. ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ. ꯇꯥꯃꯣꯗೋ ꯍꯜꯂꯛꯑꯃꯅꯤꯌꯦ. ꯍꯣꯏ ꯍꯣꯏ ꯆꯠꯂꯦꯀꯣ ꯏꯆꯦ. ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯁ ꯇꯥꯃꯣ ꯍꯜꯂꯛꯑꯝꯗꯅ ꯈꯣꯟꯊꯤꯃꯨꯛ ꯆꯥꯕ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ, ꯀꯥꯏ ꯆꯠꯂꯨꯏꯕ? ꯅꯣꯡꯃꯇ ꯑꯩꯅ ꯍꯜꯂꯛꯄꯁꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤ. ꯇꯥꯃꯣ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ. ꯀꯥꯏꯗ ꯈꯪꯗꯣꯏꯕ? ꯌꯨꯝꯗꯗꯤ ꯂꯩꯇꯅ. ꯇꯣꯝꯕꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯏꯆꯦ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯃꯥꯅꯤ. ꯃꯣꯏꯗ ꯀꯩ ꯂꯩꯒꯦꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯨꯕꯣ? ꯀꯩꯁꯨꯝꯇ ꯂꯩꯇꯦ. ꯑꯗꯨꯒ ꯀꯩꯒꯤ ꯆꯠꯂꯤꯕ? ꯌꯨꯝꯗ ꯁꯨꯝ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯇꯟꯕ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯨꯕꯅꯤ. ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅ ꯆꯠꯄꯅꯤ. ꯇꯣꯏꯅ ꯁꯨꯝ ꯆꯠꯂꯗꯤꯅꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ. ꯏꯆꯦ ꯊꯔꯣꯗꯤ ꯌꯥꯝ ꯐꯕꯅꯤꯗ. ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯈꯪꯉꯤꯅ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯉꯜꯂꯨꯀꯣ, ꯆꯥꯛ ꯂꯥꯝꯃꯦ ꯑꯩ. ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯒ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯏꯟꯁꯥꯡꯕꯨ ꯑꯝꯇ ꯂꯩꯇꯦ. ꯀꯩꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯗꯣ ꯏꯆꯦ ꯊꯔꯣ ꯍꯣꯏꯗꯒꯤ ꯍꯪꯒꯥꯝ ꯍꯦꯛꯎ ꯆꯣꯔꯥ. ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨꯔꯅꯨ ꯈꯪꯉꯦ. ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯗꯤꯅꯦ ꯑꯍꯤꯡ ꯍꯜꯂꯛꯑꯅꯤ. ꯑꯍꯤꯡ ꯇꯥꯗꯧ ꯃꯥꯜꯂꯦꯕ. ꯂꯣꯏꯔꯦ. ꯆꯥꯛꯇꯨꯗꯤ ꯊꯣꯡꯉꯨ.
ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥ ꯂꯩꯔꯨꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯧꯕꯒ ꯇꯣꯝꯕꯤꯒ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯉꯥꯅꯤꯅ ꯃꯔꯨ ꯉꯥꯛꯇ ꯇꯧꯔꯤꯁꯦ꯫ ꯇꯥꯃꯣꯅ ꯉꯥ ꯂꯩꯕꯗꯤ ꯍꯩꯇꯅ ꯁꯨꯃꯥꯏꯅ ꯃꯔꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕ꯫ ꯑꯗꯣ ꯃꯔꯨ ꯌꯥꯎꯖꯔꯁꯨ ꯍꯥꯎꯗꯤ ꯍꯥꯎꯏꯗ꯫ ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯏꯗ꯫ ꯑꯗꯣ ꯇꯥꯃꯣ, ꯉꯥ ꯊꯣꯡꯕ ꯈꯔ ꯍꯥꯞꯄꯧꯔꯥ? ꯉꯥꯗꯤ ꯌꯥꯔꯦ, ꯆꯥꯛ ꯑꯣꯏꯅ ꯈꯔ ꯍꯥꯞꯄꯣ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯉꯥ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦꯅꯦ? ꯃꯌꯥꯝ ꯂꯩꯍꯧꯔꯤꯗ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯥꯔꯦꯟ ꯆꯥꯕ ꯌꯥꯔꯦꯗꯅ꯫ ꯍꯌꯦꯡꯗꯤ ꯏꯟꯁꯥꯡ ꯊꯣꯡꯉꯒꯨꯝꯁꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯇꯥꯃꯣ, ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯏꯄꯥꯝꯂꯣꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯅꯣꯡꯃꯇ ꯆꯠꯂꯨꯁꯤꯕ? ꯍꯟꯗꯛ ꯑꯩꯅ ꯊꯕꯛ ꯂꯦꯞꯄꯗꯣ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯏꯃꯥ ꯍꯣꯏꯗꯣ ꯃꯪꯗ ꯌꯥꯝꯅ ꯎꯏ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯟꯁꯤꯡ ꯑꯗꯨ ꯇꯣꯝꯕꯤꯅ ꯐꯦꯡꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯂꯛꯄꯗ ꯊꯧꯕꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣꯁꯤꯗꯤ ꯇꯨꯝꯃ ꯃꯥꯜꯂꯦꯗꯅ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯁ, ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯈꯣꯡ ꯍꯥꯝꯅꯤꯡꯉꯤ꯫ ꯑꯁ ꯇꯣꯝꯕꯤ, ꯅꯪꯁꯨ ꯑꯍꯤꯡꯁꯤꯗ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯇꯣꯝꯕꯤꯗꯨ ꯃꯅꯤꯡꯗ ꯆꯪꯂꯝꯃꯤ, ꯂꯣꯏꯔꯕꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯨꯝꯕ ꯀꯟꯅ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯀꯥꯟꯁꯤꯗꯕ ꯅꯪꯁꯤꯁꯨ, ꯁꯤꯕꯨ ꯑꯩꯅ ꯇꯧꯕꯗꯧꯅ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯇꯣꯝꯕꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯕꯒ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ꯫ ꯇꯥꯃꯣ, ꯇꯥꯃꯣ꯫ ꯊꯧꯕ ꯇꯨꯝꯊꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ? ꯑꯃꯨꯛꯁꯨ ꯍꯥꯝꯅꯤꯡꯉꯛꯏ, ꯂꯥꯛꯑꯣꯕ꯫ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯑꯃꯨꯛꯁꯨ ꯃꯅꯤꯡꯗ ꯆꯪꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯗ ꯏꯆꯦ ꯊꯔꯣꯒ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯟꯕꯗꯨꯒ꯫ ꯉꯥ ꯊꯣꯡꯕꯅ ꯑꯣꯏꯔꯝꯃꯣꯏ, ꯉꯥ ꯊꯣꯡꯕꯗꯤ ꯃꯣꯔꯣꯛꯁꯨ ꯁꯥꯗꯅ꯫ ꯑꯩꯁꯨ ꯁꯤꯡꯖꯨꯗꯒꯤ ꯃꯥꯜꯂꯦ, ꯄꯨꯛꯁꯨ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯅꯪ ꯑꯃ ꯑꯍꯤꯡꯁꯤꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯇꯥꯃꯣ, ꯊꯕꯛ ꯆꯠꯂꯗꯣꯏꯔꯣ? ꯑꯗꯣ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯍꯣꯏ꯫ ꯅꯨꯡꯊꯤꯜꯗ ꯁꯤꯡꯖꯨꯒ ꯆꯥꯁꯤꯟꯒꯅꯨ, ꯉꯔꯥꯡ ꯑꯍꯤꯡꯒꯤꯗꯣ ꯈꯪꯉꯤꯗꯅ, ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ꯫ ꯍꯣꯏꯕ ꯇꯥꯃꯣ꯫ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯅꯁꯥꯁꯨ ꯁꯣꯛꯀꯅꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯕꯗꯣ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯊꯧꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯗꯨ ꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯩꯃꯥ, ꯇꯣꯝꯕꯤ, ꯅꯪꯕꯨ ꯐꯤ ꯁꯨꯏꯔꯣ? ꯍꯣꯏ ꯏꯆꯦ, ꯇꯥꯃꯣꯒꯤ ꯐꯤ ꯈꯔ ꯁꯨꯝ ꯁꯨꯔꯝꯕꯅꯤ꯫ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ? ꯑꯗꯣ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯏꯆꯦꯕꯣ? ꯑꯁꯤꯗꯅꯦ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯗꯣ ꯑꯗꯨꯗ ꯆꯪꯉꯛꯏꯅꯤ꯫ ꯐꯤ ꯃꯌꯥꯝ ꯑꯃ ꯑꯩꯗꯨ ꯁꯨꯔꯒ ꯂꯩꯔꯕ ꯏꯆꯦ, ꯑꯗꯨꯒꯤꯅꯤ꯫ ꯊꯧꯕꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯕꯛ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯏꯆꯦ꯫ ꯃꯥꯁꯨ ꯊꯕꯛ ꯐꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯊꯣꯡꯕꯨꯗꯤ ꯊꯣꯡꯉꯝꯃꯤ꯫ ꯃꯔꯨꯞꯇꯣ ꯍꯥꯟꯅ ꯑꯝꯇ ꯍꯨꯜꯂꯨꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ꯫ ꯌꯥꯔꯦꯗ, ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯁꯤꯗ ꯆꯥꯔꯁꯤ ꯀꯩꯅꯣ ꯏꯆꯦ? ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯒ ꯆꯥꯗꯣꯏꯅꯤ꯫ ꯑꯁ ꯍꯥꯎꯅꯤꯍꯦ ꯑꯗꯨꯗꯤ, ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯏꯆꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯑꯗꯨꯅꯦꯕ, ꯍꯣꯔꯦꯟ ꯑꯩꯒꯤꯗꯨꯅ ꯑꯃꯨꯛ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯔꯥ ꯋꯥꯜꯂꯁꯤ꯫ ꯑꯁ ꯏꯆꯦ, ꯁꯤꯡꯖꯨ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯕ? ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯅꯤꯡꯗꯅꯦ 3-4ꯔꯛ ꯆꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯇꯧꯅꯦꯅ ꯍꯩꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯦ꯫ ꯑꯗꯣ ꯏꯆꯦꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯑꯩꯗꯤ ꯇꯧꯗꯦꯗ꯫ ꯍꯣꯏꯅꯦ, ꯉꯔꯥꯡꯒꯤꯗꯣ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯕꯅꯤꯅꯦ꯫ ꯍꯦ, ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯏ꯫ ꯑꯗꯨꯒꯤ ꯉꯔꯥꯡ ꯇꯥꯃꯣꯅꯅꯦ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯦꯅ ꯆꯩꯕꯗ ꯃꯗꯨ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯉꯕꯅꯤ꯫
ꯍꯧꯖꯤꯛꯇꯁꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯁꯤꯡꯖꯨ ꯆꯥꯁꯤꯟꯒꯅꯨ ꯍꯥꯏꯔꯝꯕꯅꯤ. ꯑꯁ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯇꯣꯛꯄ ꯇꯥꯔꯦꯅꯦ. ꯀꯩꯗꯧ ꯇꯣꯛꯇꯣꯏꯅꯣ? ꯆꯥꯗꯣꯏꯅꯤ, ꯃꯣꯔꯣꯛ ꯈꯔ ꯍꯟꯊꯍꯜꯂꯒ. ꯍꯣꯏ ꯍꯣꯏ. ꯇꯣꯝꯕꯤꯁꯨ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯔꯣꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ. ꯊꯔꯣꯅ, ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯆꯦ, ꯃꯔꯨꯕꯨꯗꯤ ꯈꯔ ꯌꯥꯎꯕꯅꯤ. ꯃꯔꯨꯒꯤ ꯋꯥꯕꯨ ꯀꯣꯛ ꯃꯟꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯍꯣꯏ ꯏꯆꯦ. ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯉꯥꯔꯦꯟ ꯆꯥꯕꯁꯦ ꯍꯥꯎꯔꯦꯅꯦꯍꯦ. ꯌꯥꯝ ꯍꯥꯎꯔꯕꯅꯤ ꯏꯆꯦ. ꯑꯁꯨꯝꯅ ꯆꯥꯈꯤꯗꯕꯕꯨ ꯀꯨꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯔꯣꯅ, ꯑꯗꯣ ꯇꯣꯝꯕꯤ, ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯀꯣꯟꯁꯤꯡꯁꯦ ꯅꯇꯣꯝꯇ ꯐꯦꯡꯍꯧꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ ꯏꯆꯦ, ꯑꯃꯈꯛꯇ ꯁꯤꯕꯨ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯛꯎꯀꯣ. ꯂꯥꯛꯇꯣꯏꯅꯤ ꯏꯆꯦ. ꯅꯪ ꯂꯥꯛꯇꯕꯗ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ. ꯂꯥꯛꯇꯣꯏꯅꯤ ꯏꯆꯦ. ꯏꯆꯦ ꯆꯠꯂꯦꯀꯣ. ꯍꯣꯏ ꯏꯆꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯗ ꯊꯧꯕꯅ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯣꯝꯕꯤ, ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯂꯦꯞꯀꯅꯤ. ꯅꯪꯅ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯆꯠꯂꯨꯔꯁꯤ. ꯇꯣꯝꯕꯤ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯇꯥꯃꯣ. ꯆꯥꯛ ꯆꯥꯔꯒ ꯆꯠꯁꯤ ꯀꯩꯅꯣ. ꯑꯥꯗ ꯑꯗꯨꯝ ꯆꯥꯎꯔꯁꯤ. ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯍꯣꯏ ꯇꯥꯃꯣ. ꯑꯗꯨꯗꯤ ꯑꯩ ꯉꯥ ꯑꯝꯇ ꯂꯩꯔꯨꯒꯦ ꯄꯨꯅꯅꯕ. ꯍꯣꯔꯦꯟ ꯊꯣꯛꯄꯗ ꯑꯗꯨꯝ ꯂꯩꯔꯁꯤ. ꯇꯥꯃꯣꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣꯕ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯒ ꯊꯧꯕꯒꯗꯨ ꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ. ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯂꯥꯡꯂꯦꯟꯅ, ꯊꯧꯕꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯈꯤꯕꯅꯤ. ꯀꯨꯏꯔꯦꯅꯦꯍꯦ ꯅꯈꯣꯏꯅ ꯂꯥꯛꯇꯕꯁꯦ. ꯉꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯅꯍꯥꯃꯈꯩ ꯅꯌꯥ ꯅꯨꯄꯥꯒꯤ ꯊꯕꯛ ꯁꯪꯗꯕ ꯑꯗꯨꯒꯤꯅꯤ. ꯈꯔ ꯂꯩꯔꯒ ꯅꯧꯄꯥ ꯅꯨꯄꯥꯒ ꯏꯃꯥꯒ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯒꯦ. ꯍꯣꯏ ꯃꯥ. ꯑꯗꯣ ꯏꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯌꯥꯎꯗꯦꯗ. ꯑꯩꯗꯤ ꯃꯪꯗ ꯇꯣꯏꯅ ꯎꯕꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯖꯥꯠꯂꯥꯅ ꯈꯜꯂꯨꯏꯅꯤ. ꯏꯆꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯦ. ꯃꯁꯛꯀꯥꯁꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ. ꯍꯣꯏ ꯏꯃꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ. ꯅꯌꯥ ꯅꯨꯄꯥꯅ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯈꯪꯕ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯣ ꯌꯥꯝ ꯐꯔꯦ. ꯍꯣꯏ ꯏꯃꯥ, ꯅꯍꯥꯟꯋꯥꯏ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯗꯣ. ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ. ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ. ꯑꯗꯣ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤꯗꯨꯕꯨ ꯇꯧꯔꯤꯕ꯭ꯔꯣ? ꯈꯔ ꯈꯔ ꯇꯧꯔꯤ ꯏꯃꯥ. ꯈꯔ ꯈꯔ ꯇꯧꯔꯤ ꯀꯥꯏꯅ, ꯃꯗꯨ ꯇꯧꯒꯅꯨꯅꯦ ꯅꯪꯕꯣ. ꯑꯁ, ꯑꯩꯁꯨ ꯈꯪꯉꯦꯕ. ꯈꯪꯉꯒ ꯀꯩꯗꯧꯔꯕ? ꯊꯧꯕꯅꯗꯤ ꯆꯩꯗ꯭ꯔꯣ? ꯈꯔ ꯈꯔ ꯆꯩꯌꯦ. ꯃꯁꯤꯗꯤ ꯃꯗꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ. ꯑꯩꯁꯨꯅꯦ ꯄꯨꯔꯥ ꯊꯥꯗꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯕꯅꯦꯕ ꯏꯃꯥ. ꯑꯁꯨꯛ ꯐꯕ ꯅꯋꯥ ꯑꯁꯤ ꯁꯥꯎꯔꯛꯅꯕ ꯅꯪꯅ ꯁꯤꯟꯒꯅꯨꯀꯣ. ꯅꯍꯥꯟꯋꯥꯏꯗꯧꯅ ꯃꯌꯥꯝ ꯆꯠꯄꯁꯨ ꯅꯠꯇꯦ. ꯌꯥꯝ ꯐꯕ ꯏꯆꯦ ꯑꯃꯈꯛ ꯂꯩꯌꯦ. ꯃꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯄꯅꯦꯕ. ꯃꯔꯝ ꯂꯩꯔꯒ ꯆꯠꯂꯣ, ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯆꯠꯀꯅꯨ. ꯅꯪꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯅꯨ. ꯅꯪꯁꯨ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯧ. ꯍꯣꯏꯕ ꯏꯃꯥ. ꯍꯣꯏꯕ ꯅꯠꯇꯦ, ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯊꯨꯅ ꯁꯦꯝꯗꯣꯛꯎꯀꯣ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯁꯤꯁꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯒ ꯂꯩꯇꯕ ꯃꯥꯜꯂꯤꯗ. ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯃ ꯁꯤꯜꯂꯒ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯔꯣꯗꯅ. ꯏꯃꯥꯁꯨ ꯈꯜꯂꯝꯃꯤꯕꯅꯤ. ꯈꯟꯕ ꯈꯛꯅ ꯌꯥꯔꯣꯏ. ꯑꯐꯕ ꯅꯨꯄꯤ ꯊꯤꯕ ꯋꯥꯏꯅꯦꯍꯦ ꯏꯕꯦꯝꯃ. ꯑꯗꯨꯕꯣꯕ ꯌꯨꯝ ꯄꯥꯟꯗꯕꯗꯤ ꯌꯥꯗꯦꯗꯅ. ꯍꯣꯏ ꯍꯣꯏ, ꯑꯃ ꯊꯤꯔꯒꯅꯦ ꯂꯨꯍꯣꯡꯕꯤꯅꯅꯕ ꯇꯧꯔꯁꯤ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯏꯃꯥ, ꯑꯩ ꯃꯈꯣꯏ ꯑꯝꯇ ꯀꯧꯔꯨꯒꯦ. ꯊꯦꯡꯉꯛꯑꯅꯤꯕ, ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨꯅꯦ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯀꯦ ꯍꯥꯞꯅꯅꯕ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯧꯕꯒ ꯇꯣꯝꯕꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯧꯕꯅ, ꯅꯈꯣꯏꯒꯤ ꯂꯧꯗꯨꯗꯤ ꯐꯧ ꯐꯖꯅ ꯊꯣꯛꯑꯅꯤ. ꯑꯩꯁꯨ ꯉꯁꯥꯏ ꯎꯔꯤ. ꯊꯣꯏꯕꯁꯦ ꯂꯧ ꯎꯕꯗꯤ ꯐꯖꯅ ꯍꯩꯔꯕꯖꯥꯠꯅꯤ. ꯑꯗꯣ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ. ꯀꯩ ꯋꯥꯅꯣ? ꯃꯊꯪ ꯆꯍꯤꯗꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯧ ꯎꯔꯣ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯁꯤꯟꯕꯤꯔꯛꯑꯒꯦ. ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ. ꯐꯧꯕꯨ ꯀꯌా ꯇꯝꯕꯤꯅꯤ ꯍꯥꯏꯒꯦ? ꯏꯃꯥꯅ ꯍꯥꯏꯕꯗ 3ꯃꯨꯛꯇꯤ ꯇꯝꯃꯝꯃꯗꯤ ꯌꯥꯅꯤ ꯍꯥꯏ. ꯑꯗꯨꯒ ꯐꯧ ꯕꯣꯔꯥ 40-50ꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏ. ꯌꯥꯝ ꯐꯔꯦꯅꯦ ꯏꯃꯥꯒꯤ ꯋꯥꯗꯣ.
ꯑꯗꯣ ꯇꯥꯃꯣ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕꯣ. ꯁꯤꯗ ꯆꯥꯁꯤꯜꯂꯗꯤ ꯆꯥꯕ ꯇꯨꯝꯗꯧ ꯃꯥꯟꯗ꯭ꯔꯦ. ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ. ꯊꯣꯡꯉꯒꯨꯝꯁꯤꯔꯥ? ꯈꯤꯇꯪ ꯊꯣꯡꯉꯨ. ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯆꯥꯅꯅꯕ. ꯍꯣꯏ ꯇꯥꯃꯣ. ꯑꯗꯣ ꯍꯥꯏꯔꯣ. ꯇꯥꯃꯣꯅ ꯈꯪꯕ ꯅꯨꯄꯤ ꯑꯐꯕꯒ ꯂꯩꯕ꯭ꯔꯥꯕ? ꯅꯨꯄꯤꯕ? ꯂꯩꯇꯦꯗ ꯑꯩꯅ ꯈꯪꯕꯗꯤ. ꯂꯩꯇꯦꯕ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯊꯣꯏꯕꯗꯣ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏ. ꯀꯣꯏꯔꯝꯅꯤꯗ ꯄꯥꯈꯪꯅꯕꯨ. ꯏꯃꯥꯅ ꯀꯣꯏꯗꯦ ꯍꯥꯏ. ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥꯅ ꯏꯃꯥꯒ ꯑꯩꯒ ꯍꯥꯏꯅꯕ. ꯂꯨꯍꯣꯡꯕꯤꯕ ꯌꯥꯔꯦ. ꯑꯗꯨꯅꯤ. ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯃꯔꯨ ꯑꯣꯏꯕ. ꯑꯩꯅ ꯈꯪꯕꯗꯤ ꯂꯩꯇꯦꯗ. ꯑꯗꯣ ꯇꯥꯃꯣ ꯑꯩ ꯏꯆꯦ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯀꯩꯗꯧꯕ? ꯅꯨꯄꯤ ꯑꯐꯕ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯨꯒꯦ ꯇꯧꯕ. ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯍꯧꯅꯗꯦ. ꯍꯣꯏꯗ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ. ꯅꯪ ꯑꯃꯅꯦ ꯂꯩꯀꯥꯏ ꯀꯣꯏꯕꯁꯤꯗ ꯇꯣꯛꯑꯣ ꯍꯥꯏꯕꯁꯤ ꯌꯥꯗꯦ. ꯏꯃꯥꯅꯁꯨ ꯇꯣꯛꯑꯣꯅ ꯆꯩꯔꯛꯏ. ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯁꯨꯛꯇꯥ ꯇꯥꯗꯦ. ꯇꯥꯕꯗꯤ ꯇꯥꯏꯍꯦ ꯅꯪꯁꯨ. ꯇꯥꯕꯒꯤꯔꯣ ꯇꯧꯔꯤꯗꯣ? ꯌꯥꯗ ꯇꯧꯏꯅꯤ. ꯅꯪꯒꯤꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ. ꯌꯥꯔꯦꯕ. ꯏꯆꯦ ꯊꯔꯣꯅ ꯅꯉꯣꯟꯗꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯃꯦ? ꯐꯅ ꯌꯥꯝꯃꯦꯕꯣ. ꯁꯤꯡꯉꯛꯇ꯭ꯔꯤꯕꯣ? ꯁꯨꯡꯁꯤꯡꯉꯛꯇꯦ. ꯅꯉꯣꯟꯗꯒꯤ ꯊꯦꯝꯗꯅ ꯆꯥꯊꯣꯛ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ. ꯑꯗꯨꯗꯤ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯀꯩ? ꯏꯆꯦ ꯊꯔꯣꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ. ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯖꯔꯛꯁꯅꯤꯗ. ꯅꯪꯅ ꯈꯪꯉꯤꯕ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯏꯆꯦ ꯊꯔꯣꯁꯦ ꯅꯪꯒ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒ ꯍꯥꯟꯅ ꯂꯩꯔꯛꯑꯕꯅꯤ. ꯅꯪꯅ ꯈꯪꯕꯗꯒꯤ ꯑꯩꯅ ꯈꯪꯕꯅ ꯌꯥꯝ ꯍꯦꯜꯂꯤ. ꯑꯗꯣ ꯇꯥꯃꯣ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯤꯡꯖꯁꯅꯨꯗ. ꯃꯤ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯌꯥꯝ ꯐꯗꯣꯛꯃꯜꯂꯤꯀꯣ. ꯐꯗꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦ. ꯂꯣꯏꯅꯕ ꯀꯧꯕꯅꯤꯅ ꯃꯤꯉꯣꯟꯗꯕꯨꯗꯤ ꯐꯔꯝꯗꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯐꯩ. ꯊꯧꯕꯅ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝ ꯍꯥꯠꯂꯦ ꯍꯥꯏꯕꯅꯤꯀꯣ. ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯅꯤ. ꯑꯁ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯅꯁꯥꯗ ꯊꯦꯡꯅꯔꯒ ꯈꯪꯒꯗꯕꯅꯤ. ꯌꯥꯔꯤꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ. ꯍꯣꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯕꯤꯗꯨ ꯃꯁꯥ ꯈꯔ ꯉꯝꯂꯝꯗꯦ. ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯇꯕꯗꯨꯗ ꯊꯧꯕꯅ, ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯗꯨꯕꯣ? ꯇꯥꯃꯣ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯏ. ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯀꯦ? ꯌꯥꯝ ꯀꯟꯅ ꯆꯤꯛꯄꯕꯨꯗꯤ ꯅꯠꯇꯦ. ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ. ꯇꯥꯃꯣ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯤ. ꯑꯗꯨꯗꯤ ꯆꯥꯛ ꯊꯦꯡꯉꯤ. ꯄꯣꯊꯥꯔꯣ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ. ꯌꯥꯔꯗ꯭ꯔꯣ ꯇꯥꯃꯣ? ꯌꯥꯅꯤꯗ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯍꯧꯒꯠꯂꯕꯣ ꯅꯪꯕꯣ? ꯍꯣꯏ ꯇꯥꯃꯣ. ꯅꯀꯣꯛ ꯆꯤꯛꯄꯗꯨꯕꯨ ꯈꯔ ꯐꯔꯕꯣ? ꯈꯔ ꯐꯔꯦ. ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ? ꯊꯣꯡꯗ꯭ꯔꯤꯅꯦꯍꯦ ꯏꯟꯁꯥꯡꯒ ꯑꯝꯇ. ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯤ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣꯅ. ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯄꯛꯄꯗꯣ ꯊꯣꯡꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ? ꯃꯔꯣꯏ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯁꯤꯗꯤ. ꯑꯗꯨꯗꯤ ꯑꯩ ꯏꯆꯦ ꯊꯔꯣ ꯍꯣꯏꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯂꯩꯔꯨꯒꯦ. ꯀꯩꯊꯦꯜꯗꯒꯤ ꯑꯣꯏꯅ ꯂꯩꯔꯛꯎꯗꯅ. ꯀꯩꯊꯦꯜꯒꯤꯗꯣ ꯍꯥꯎꯇꯦꯅ ꯇꯧꯕꯅꯤ. ꯐꯔꯦ ꯅꯪꯒꯤ ꯀꯨꯏꯅ ꯂꯩꯕꯤꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯀꯣ. ꯇꯣꯝꯕꯤꯗꯨ ꯊꯔꯣ ꯈꯣꯏꯗ ꯂꯥꯛꯏ. ꯊꯔꯣ ꯈꯣꯏꯗ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯆꯪꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯣꯝꯕꯤ. ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯖꯒ ꯊꯔꯣꯒꯗꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ. ꯂꯥꯏꯖꯅ, ꯅꯣꯏꯗ ꯇꯣꯏ ꯂꯥꯛꯇꯥꯏꯅꯦ, ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯉꯁꯤꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ. ꯉꯔꯥꯡꯁꯨ ꯂꯥꯛꯇꯦ. ꯉꯔꯥꯡꯗꯤꯅꯦ ꯃꯄꯥꯝꯗ ꯆꯠꯂꯦ ꯍꯥꯏꯕꯅꯤ. ꯏꯀꯥꯏꯗ꯭ꯔ ꯈꯪꯗꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯗꯣ. ꯃꯥꯁꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯈꯔ ꯄꯥꯝꯕ ꯃꯥꯜꯂꯦ. ꯅꯪꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏꯗꯦꯗ. ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯖꯜꯂꯤ. ꯂꯥꯛꯍꯟꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯣꯛ ꯂꯥꯛꯑꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯃꯥ ꯂꯥꯛꯄꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦ. ꯃꯉꯣꯟꯗꯒꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯏ. ꯑꯩꯅ ꯂꯧꯊꯣꯔꯛꯏꯁꯦ ꯌꯥꯝ ꯌꯥꯝꯃꯤ. ꯄꯩꯁా ꯂꯩꯇꯕ ꯁꯥꯔꯒ ꯄꯪꯁꯨ ꯄꯪꯕꯅꯤꯅ. ꯅꯪꯁꯨ ꯁꯤꯡꯉꯤꯅꯦ ꯇꯧꯔꯤꯁꯦ. ꯃꯥꯅꯗꯤꯅꯦ ꯈꯪꯖꯕ ꯅꯠꯇꯦ. ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯤ. ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯦꯗ. ꯊꯧꯕꯅ ꯀꯩꯝꯇ ꯁꯨꯍꯟꯗꯕ ꯃꯥꯜꯂꯦ ꯃꯥꯁꯦ. ꯁꯨꯍꯟꯗꯕꯅꯤ. ꯐꯤ ꯁꯥꯕꯁꯨ ꯍꯩꯇꯦ ꯍꯥꯏꯕꯅꯤ. ꯑꯁ ꯅꯨꯄꯤꯅꯕꯣ ꯇꯨꯝꯕ ꯆꯥꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯁꯤꯅꯤ ꯃꯥꯅ ꯇꯧꯔꯒ ꯂꯩꯔꯤꯁꯤ.
ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯀꯩꯝꯇ ꯍꯩꯇꯕꯖꯥꯠꯅꯤꯗꯅ. ꯊꯧꯕꯁꯦ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ. ꯑꯗꯨꯅꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯗꯥꯏꯅꯦ. ꯀꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯏ ꯍꯥꯏꯗꯨꯕꯨ ꯁꯤꯡꯉꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯕꯩ ꯁꯤꯡꯗꯣꯏꯕ ꯑꯩꯗꯤ? ꯁꯤꯡꯉꯣꯏ. ꯃꯥꯅ ꯊꯧꯔꯛꯄꯁꯨ ꯉꯝꯒꯗꯕ ꯅꯠꯇꯕꯗ. ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯤ. ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯤ ꯊꯔꯣ ꯍꯣꯏꯗ ꯆꯪꯗꯕꯤꯗ ꯊꯣꯔꯛꯂꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ. ꯏꯆꯦ ꯊꯔꯣꯃꯛꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ. ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯃꯤ. ꯅꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯣꯡꯃꯗ ꯅꯪꯒꯤ ꯐꯠꯇꯅꯕꯗꯤ ꯑꯩꯅ ꯇꯧꯈꯤꯗꯦ. ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ. ꯅꯣꯡꯃꯗ ꯃꯤ ꯑꯃꯒꯤ ꯃꯤꯋꯥꯁꯨ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ. ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯏꯪꯒꯤꯠ ꯑꯃꯇꯪ ꯄꯤꯕꯤꯔꯝꯂꯕꯗꯤ ꯑꯩ ꯂꯥꯛꯂꯝꯂꯣꯏꯗꯕ. ꯑꯗꯨꯕꯨ ꯑꯩ ꯁꯥꯎꯗꯦ. ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯩ ꯈꯠꯅꯔꯣꯏ. ꯃꯔꯝꯗꯤ ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩꯅ ꯅꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯀꯩꯁꯨ ꯅꯣꯏꯅ ꯍꯥꯏꯅꯔꯝꯂꯣꯏꯗꯕꯅꯤ. ꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯍꯧꯔꯦ. ꯊꯔꯣ ꯍꯣꯏꯗꯁꯨ ꯆꯠꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯊꯧꯕ ꯃꯥꯅ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯧꯕꯅ, ꯅꯪꯒꯤ ꯐꯤꯗꯣ ꯁꯥꯕ ꯍꯧꯔꯕꯣ? ꯍꯣꯏ ꯇꯥꯃꯣ. ꯍꯩꯕꯨ ꯍꯩꯕ꯭ꯔꯅꯤ ꯅꯪ ꯇꯧꯏꯗꯨꯕꯣ? ꯌꯥꯝ ꯄꯥꯛꯅ ꯍꯩꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯇꯥꯃꯣ. ꯁꯥꯔꯒ ꯃꯥꯏ ꯍꯩꯖꯔꯛꯀꯅꯤꯗ. ꯍꯣꯏ ꯇꯥꯃꯣ. ꯑꯗꯣ ꯑꯗꯨꯝ ꯁꯥꯔꯒꯗꯤ ꯂꯩꯒꯅꯨ, ꯋꯥꯅꯅꯕꯅꯤ. ꯀꯩꯁꯨ ꯋꯥꯔꯣꯏꯗ. ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯁꯦ ꯏꯍꯣꯡ ꯍꯣꯡꯂꯦ. ꯂꯩꯀꯥꯏꯒ ꯑꯝꯇ ꯀꯣꯏꯈꯤꯗ꯭ꯔꯦ. ꯇꯥꯃꯣ, ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯀꯩꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ. ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯕꯅꯤ. ꯑꯗꯨꯒ ꯐꯠꯁꯨ ꯐꯠꯇꯦ. ꯂꯩꯀꯥꯏ ꯀꯣꯏꯅꯤꯡꯗꯅꯕꯅꯤ ꯑꯩꯅ ꯐꯤꯒ ꯁꯥꯔꯤꯁꯦ. ꯊꯕꯛ ꯑꯃ ꯇꯧꯔꯗꯤ ꯐꯩꯗꯅ, ꯈꯨꯠ ꯁꯥꯁꯨ ꯍꯩꯕ, ꯄꯩꯁꯥꯁꯨ ꯐꯪꯕ, ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ. ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ. ꯁꯤꯗꯒꯤꯗꯤ ꯇꯥꯃꯣꯒꯤ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯥꯡꯒꯗꯣꯏꯅꯤ. ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨം ꯄꯥꯡꯉꯤꯗꯨꯗꯤ. ꯍꯥꯟꯅꯒꯤꯗꯨꯅ ꯊꯕꯛꯇ ꯄꯥꯡꯕ, ꯍꯧꯖꯤꯛꯅꯅꯦ ꯄꯩꯁꯥꯗ ꯄꯥꯡꯗꯣꯏꯕ. ꯇꯣꯝꯕꯤ, ꯑꯩꯒꯤꯗꯤ ꯊꯕꯛꯇ ꯄꯥꯡꯕꯗꯨꯅ ꯄꯦꯟꯖꯔꯦ. ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯉꯁꯤ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯧꯕꯒꯤꯅꯤ. ꯇꯥꯃꯣ, ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏꯅꯦꯍꯦ. ꯀꯔꯤ ꯀꯥꯎꯔꯒꯦ? ꯂꯝꯕꯤꯗ ꯏꯆꯦ ꯊꯔꯣ ꯊꯦꯡꯅꯩ. ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯅꯪꯗꯣ ꯂꯥꯛꯇꯕ ꯀꯨꯏꯔꯦ, ꯅꯥꯔꯕ꯭ꯔꯥꯅ ꯍꯪꯉꯛꯏꯕ. ꯇꯥꯃꯣꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ? ꯅꯥꯕꯗꯤ ꯌꯥꯎꯗꯦ, ꯅꯪꯗꯣ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨꯗ ꯃꯥꯅ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ, ꯁꯤꯡꯖꯨꯁꯨ ꯆꯥꯁꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯩ ꯆꯠꯂꯣꯏꯗ. ꯀꯩꯒꯤ? ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ. ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯄꯨꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯇꯥꯃꯣ. ꯊꯧꯕ ꯅꯣꯛꯇꯨꯅ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯉꯕꯣ? ꯇꯥꯃꯣꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ. ꯆꯨꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯍꯦꯟꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯗ. ꯃꯁꯤꯗꯤꯕ